खुरमजरी मथेल रेसिपी चैनल असिगी माइकैदगी मयामबु तराम नौक्चरी मयाम ngasiदी मयामगीदमक्ता खामेन सेंबा यामना हाउबा रेसिपी अमा उदुना लाक्चरी अदो असिगी रेसिपी से दुकी मतिक हाउई हाइबदी खामेन सेमिनी हाइबसे चाबा मतमदा सुखं खंगदेबा अदो थाजदना यामना हाउबा रेसिपी नि अदुना मयाम वीडियो से स्किप अमता तौदना लोइबा फावबा मिडियम ताबियो हौजिक रेसिपी से हौनबा तौजरगे अहानबदा अइना खामेन अनि खक लौबिरे खामेन से अचौबी जातुनेबा अदो हौजिक खामेन से मकू से फजना खुक्तोकपिरनी अदुगा पीस पीस तौदुना सेंबिरनी हौजिक खामेन से मकू खोकपीरे मकू खोकलो मतुंगदा फजना चामथोकले हौजिक असी पीस पीस तौदुना सेंबिरनी हौजिक खामेन से सेंबा लोइरे अदो खामेन से असिगी चांगसिदा सेंबिगनी हौजिक अइना असिदा येरुमनी खक लौबिरे अदुदगी असिना मैदानी मैदा से काप अमा खक लौरे अदुदगी असिना बेकिंग पाउडर सिगी महुत्ता बेकिंग सोडा ओइना हापिरसु यागनी हौजिक असिदा अइना बोल अमा लौरे अदुदा हौजिक मैदा से हापसनबिरनी हौजिक असिदा बेकिंग पाउडर से हापिरनी अदो बेकिंग सोडा ओइना हाप तारगदी खितंग लिंगना हापिउ पिंच अमतंग हापिरसु यागनी हौजिक असिदा थुम खजितंग हापिगनी हौजिक असि अमुतंग मिक्स तौबिगनी हौजिक असिदा जेरुमनी से थुगाइदुना हापचनबिरनी अदुदगी असिदा रिफाइन ऑयल चामच अमखक हापिगनी हौजिक असि फजना मिक्स तौबिरनी असिदा इसिंग जे खजिक खजितंग हापिगनी मागी नंगबगी जांग से असुमाइना उहिनगनी हौजिक असिदा ngसाई खामेनदो हापचनबिरनी हौजिक खामेन से फजना तोसनबिरनीबा हौजिक अइना गैसता खांग अमा थांगले खांग से सारे थाव हापिरनी हौजिक असिदा ngसाई खामेनदो हापचनबिरनी हौजिक असि मथक मखा ओंथोकपिरनी हौजिक असि यारनी अदुना लौथोकपिरनी हौजिक अमुक्का लेहौरिबा तैसिंग असिसु हापिरनी हौजिक असि थावदा तावबा लोइरे अदो असुमाइना दुम चाबसिसु याम साथिना हावी अदुना असि तंखाय अमा लौथोकतुना थमौरनी हौजिक असिदा अइना तिलहौ अनि खक लौरे तिलहौ से असुमाइना को तंखाय खाइदोकपिरनी अदुगा मरकता अमुक्तंग कथकपिगनी सुमाइना दगी असिसु सुमाइना
ꯍꯧꯖꯤꯛ ꯑꯁꯤ ꯃꯥꯒꯤ ꯃꯆꯥ ꯃꯆꯥꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯧꯊꯣꯛꯄꯤꯒꯅꯤ ꯍꯧꯖꯤꯛ ꯔꯦꯁꯤꯄꯤꯁꯦ ꯁꯦꯝꯕꯗ ꯆꯪꯒꯗꯕ ꯁꯣꯁ ꯈꯔ ꯁꯤꯗ ꯂꯧꯖꯔꯦ ꯑꯗꯨꯗꯤ ꯇꯣꯃꯦꯇꯣ ꯁꯣꯁ ꯔꯦꯗ ꯆꯤꯂꯤ ꯁꯣꯁ ꯁꯣꯌꯥ ꯁꯣꯁ ꯑꯗꯨꯗꯒꯤ ꯒ꯭ꯔꯤꯟ ꯆꯤꯂꯤ ꯁꯣꯁ ꯑꯗꯣ ꯑꯁꯤꯁꯤꯡꯁꯦ ꯁꯨꯗꯕ ꯇꯥꯔꯒꯁꯨ ꯇꯣꯃꯦꯇꯣ ꯁꯣꯁ ꯑꯗꯨꯗꯒꯤ ꯁꯣꯌꯥ ꯁꯣꯁ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯔꯅꯤ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯒꯦꯁꯇ ꯈꯥꯡ ꯑꯃ ꯊꯥꯡꯒꯠꯂꯦ ꯊꯥꯎ ꯍꯥꯞꯄꯤꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯆꯅꯝ ꯍꯥꯞꯄꯤꯔꯅꯤ ꯆꯅꯝꯁꯦ ꯃꯀꯨ ꯈꯣꯛꯇꯣꯛꯂꯒ ꯄꯣꯕ꯭ꯂꯤ ꯄꯣꯕ꯭ꯂꯤ ꯁꯨꯒꯥꯏꯕꯤꯔꯦ ꯁꯤ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯗꯒꯤ ꯉꯁꯥꯏꯒꯤ ꯇꯤꯜꯍꯧꯗꯣ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯍꯧꯖꯤꯛ ꯇꯤꯜꯍꯧꯁꯦ ꯅꯧꯊꯔꯦ ꯑꯗꯨꯅ ꯁꯣꯁꯁꯤꯡꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯑꯍꯥꯟꯕꯗ ꯁꯣꯌꯥ ꯁꯣꯁ ꯍꯥꯞꯄꯤꯔꯅꯤ ꯔꯦꯗ ꯆꯤꯂꯤ ꯁꯣꯁ ꯔꯦꯗ ꯒ꯭ꯔꯤꯟ ꯆꯤꯂꯤ ꯁꯣꯁ ꯑꯗꯨꯗꯒꯤ ꯑꯁꯤꯗ ꯇꯣꯃꯦꯇꯣ ꯁꯣꯁ ꯍꯧꯖꯤꯛ ꯑꯁꯤꯗ ꯁꯦꯁꯦꯃꯤ ꯁꯤꯗ꯭ꯁ ꯈꯤꯇꯪ ꯍꯥꯞꯄꯤꯒꯅꯤ ꯑꯁꯤ ꯑꯣꯞꯁꯅꯦꯜꯅꯤ ꯍꯥꯞꯇ꯭ꯔꯒꯁꯨ ꯌꯥꯒꯅꯤ ꯆꯤꯅꯤꯁꯦ ꯆꯥ ꯆꯥꯃꯁ ꯑꯃꯒꯨꯝꯕ ꯍꯥꯞꯄꯤꯒꯅꯤ ꯑꯗꯨꯗꯒꯤ ꯊꯨꯝ ꯈꯖꯤꯛꯇꯪ ꯍꯥꯞꯄꯤꯒꯅꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯤꯒꯅꯤ ꯑꯗꯨꯒ ꯃꯩꯁꯦ ꯃꯦꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯊꯝꯃꯅꯤ ꯑꯗꯨꯒ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ ꯍꯧꯖꯤꯛ ꯃꯩꯁꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯕꯤꯔꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯈꯥꯃꯦꯟ ꯑꯇꯥꯎꯕꯗꯣ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ ꯃꯌꯥꯝ ꯑꯁꯤ ꯃꯤꯛꯁ ꯇꯧꯕ ꯂꯣꯏꯔꯦ ꯑꯗꯨꯅ ꯃꯩꯁꯦ ꯊꯨꯖꯤꯟꯕꯤꯔꯅꯤ ꯉꯁꯤꯒꯤ ꯔꯦꯁꯤꯄꯤ ꯑꯁꯤꯁꯨ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯗꯨꯅ ꯄ꯭ꯂꯦꯠ ꯑꯃꯗ ꯂꯧꯊꯣꯛꯄꯤꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯑꯀꯪꯕ ꯇꯥꯎꯊꯣꯛꯄꯗꯣ ꯂꯩꯔꯦ ꯑꯁꯤꯗ ꯍꯧꯖꯤꯛ ꯃꯣꯔꯣꯛ ꯈꯤꯇꯪ ꯆꯥꯏꯁꯤꯟꯕꯤꯒꯅꯤ ꯑꯗꯨꯗꯒꯤ ꯑꯁꯤꯗ ꯆꯥꯠ ꯃꯁꯥꯂꯥ ꯈꯤꯇꯪ ꯍꯥꯞꯄꯤꯒꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤꯁꯨ ꯄ꯭ꯂꯦꯠ ꯑꯃꯗ ꯂꯧꯊꯣꯛꯄꯤꯔꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯔꯦꯁꯤꯄꯤ ꯑꯁꯤ ꯊꯣꯡꯕ ꯂꯣꯏꯖꯔꯦ ꯑꯗꯣ ꯑꯁꯤꯒꯤ ꯔꯦꯁꯤꯄꯤ ꯑꯁꯤ ꯊꯥꯖꯗꯅ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯋꯦꯕ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯔꯦꯁꯤꯄꯤ ꯑꯁꯤꯕꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯛꯎ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯅꯧꯕ ꯑꯣꯏꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯕ ꯃꯇꯨꯡꯗ ꯕꯦꯜ ꯕꯇꯟ ꯅꯝꯕ ꯀꯥꯎꯕꯤꯒꯅꯨ ꯑꯩꯒꯤ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤꯗꯤ ꯂꯣꯏꯔꯕꯅꯤꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ